ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯍꯥꯟ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯄꯤꯔꯀꯥꯟꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯁꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯃꯤꯇꯤꯡ ꯇꯧꯔꯒ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯇꯨ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯨꯒ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ANDAꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇ ꯌꯥꯝꯅ ꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯂꯧꯔꯛꯇ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯃꯔꯨꯑꯣꯏꯅ UPF ꯑꯃꯗꯤ ꯀꯦꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯃꯊꯛꯇ ꯆꯠꯊꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯐꯣꯔꯦꯅꯔꯒꯤ ꯃꯤꯂꯤꯇꯔꯤꯁ ꯉꯥꯛꯇꯅꯤ ꯑꯗ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯑꯗꯨ ꯋꯥꯔꯦꯞꯇꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯃꯗꯨ ꯑꯣꯟ ꯇꯩꯅꯅ ꯂꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ 7 daysꯗꯗꯤ ꯂꯧꯏ ꯇꯧꯕꯇꯕꯨ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯈꯛꯇꯪ ꯂꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ 7 days ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯊꯪꯗ ꯃꯈꯣꯏꯅ ꯅꯝꯕꯔ 5ꯇ ꯑꯃꯨꯛ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯁꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯂꯩꯅꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯁꯨꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯍꯥꯏꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯗꯣ ꯃꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯆꯠꯊꯒꯗꯕꯅꯤ ꯃꯗꯨ ꯅꯨꯃꯤꯠ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯒ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ANDAꯒꯤ MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ANDAꯗꯒꯤ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯕꯤꯌꯨ ꯑꯗꯨꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯃꯤꯂꯤꯇꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯅ ꯍꯥꯏꯔꯁꯤꯅꯁꯨ ꯃꯗꯨꯒꯤ ꯌꯥꯅꯤꯡꯗꯕ ꯃꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯝꯕꯔ 6ꯇ ꯄꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯇꯤ ꯅꯍꯥꯟꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯇꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡꯁꯤꯅ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯁꯨꯗ ꯂꯩꯔꯤꯕꯁꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯑꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯄ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯗꯨ ꯃꯇꯝ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯒ ꯑꯊꯨꯕꯗ ꯂꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ANDAꯗꯒꯤ ꯇꯣꯛꯑꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ MLAꯗꯒꯤ ꯊꯥꯗꯣꯛꯆꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯕꯤꯌꯨꯅ ꯑꯀꯛꯅꯕ ꯃꯇꯝ ꯃꯗꯨ ꯄꯤꯔꯒ ꯁꯦꯟꯇꯔꯗ ꯊꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 8ꯒꯤ ꯃꯅꯨꯡꯗ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯗꯤ ꯍꯥꯟꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯂꯣꯏꯔꯦ ꯃꯗꯨ ꯃꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯍꯌꯦꯡ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯒꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯕꯣꯏꯀꯣꯠ ꯇꯧꯅ ꯊꯤꯡꯕ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡꯒꯤ ꯄꯨꯡ 10ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯤꯔꯛꯏꯕ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯄꯤꯔꯛꯀꯗꯕꯅꯤ ꯉꯁꯤ MLA ꯌꯥꯎꯕꯁꯤ 13 ꯂꯥꯛꯈꯤ 13 ꯂꯥꯛꯈꯤꯗꯤ ꯍꯥꯏ ꯃꯗꯨꯁꯨ ꯄꯨꯂꯞ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯑꯣꯏ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯒꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯁꯦ ꯊꯤꯡꯖꯤꯟꯕ ꯍꯧꯔꯅꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯄꯨꯡ 12ꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯄꯨꯡ 12ꯒꯤ ꯃꯇꯝꯐꯥꯎ ꯊꯥꯕꯤꯔꯛꯏꯁꯦ ꯁꯤ ꯃꯇꯥꯡꯒꯤ ꯀꯩ ꯃꯇꯥꯡꯒꯤ ngasisu pung 10 thawani Pung terus thawani bang, ko bumin. ngasisu pung 10 thawani adu tawtre haraga adu ꯆꯨꯝꯃꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯒ ꯁꯥꯗꯣꯛꯑꯒ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯤꯔꯤꯗ꯭ꯔꯥ ꯄꯣꯠ ꯑꯃ ꯄꯤꯔꯛꯏꯕꯅꯤꯅ ꯅꯣꯏ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯁꯤꯗ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕ ꯑꯃꯗꯤ ꯆꯪꯉꯤꯗ꯭ꯔꯥ ꯃꯗꯨ ꯇꯧꯔꯛꯇꯕꯗꯤ ꯅꯠꯇꯕꯅꯤꯅ ꯄꯣꯠ ꯑꯃꯗꯤ ꯇꯧꯔꯛꯏ ꯍꯟꯗꯛ ꯑꯄꯁꯄꯥ ꯂꯧꯊꯣꯛꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯑꯗꯩꯗ ꯇꯥꯍꯟꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯗ ꯑꯣꯡꯂꯤ ꯑꯩꯅ ꯍꯥꯏꯕ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯗꯨꯗ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯌꯥꯎꯔꯤ ꯃꯤ ꯈꯛꯇꯗ ꯇꯧꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ
ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯃꯣꯏꯁꯤ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯣꯄꯤ ꯃꯤꯂꯤꯇꯦꯔꯤ ꯒ꯭ꯔꯨꯞꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯤꯂꯤꯇꯦꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯆꯪꯖꯟꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯣꯟꯊꯣꯛꯑꯣꯟꯁꯤꯡꯗꯣ ꯃꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯣꯏꯅ ꯆꯦ ꯑꯃꯗ ꯄꯤꯔꯛꯏꯕꯅ ꯌꯦꯡꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯈꯟꯅꯕ ꯑꯃꯗꯤ ꯆꯪꯉꯤꯗ꯭ꯔꯥ ꯀꯣꯀꯣꯃꯤꯅ ꯊꯝꯈꯤꯕ ꯗꯤꯃꯥꯟꯗꯨꯗꯤ ꯐꯨꯜꯐꯤꯜ ꯇꯧꯋꯦꯅ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯀꯟꯕ ꯃꯐꯝ ꯊꯤꯡꯖꯤꯜꯂꯉꯥꯏ ꯑꯗꯨꯅꯅꯦꯕ ꯍꯪꯖꯔꯤ ꯇꯥꯃꯣ ꯑꯣ ꯆꯨꯝꯃꯦ ꯑꯗꯨꯅꯕꯨ ꯀꯩꯒꯨꯝꯕ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯅꯣꯏꯁꯤ ꯁꯣꯏꯔꯦ ꯆꯨꯝꯊꯣꯛꯎ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯗꯤ ꯃꯣꯏꯗꯗꯤ ꯃꯁꯤ ꯆꯨꯝꯃꯦꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯗꯤ ꯆꯨꯝꯗꯦ ꯂꯧꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯅꯤꯄꯥꯟ ꯁꯨꯔꯦꯕ ꯏꯔꯥꯡꯁꯦ ꯁꯤꯗ ꯃꯇꯝ ꯊꯥ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯖꯤꯕꯤꯗ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯃꯥꯏ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯆꯍꯤ ꯑꯃꯒ ꯊꯥ 19 ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯄꯨꯡ 9 ꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯐꯝꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯁꯤꯕꯨ ꯑꯃꯨꯛ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯇꯧꯔꯛꯀꯗꯤ ꯍꯥꯏꯔꯤꯕꯅꯤꯀꯣ ꯑꯗꯨ ꯑꯃꯨꯛ ꯍꯌꯦꯡ ꯄꯨꯡ 10 ꯉꯥꯏꯔꯦꯗꯅ ꯑꯗꯨ ꯃꯣꯏꯅ ꯑꯄꯥꯝꯕ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯦꯟꯖꯜꯂꯅꯦꯕ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯎꯅꯔꯁꯦ ꯄꯨꯡ ꯄꯨꯡ 10 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯎꯅ ꯇꯥꯔꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯑꯩꯈꯣꯏꯅ ꯀꯩ ꯂꯥꯎꯊꯣꯔꯛꯀꯦꯗꯣ ꯌꯦꯡꯕꯤꯔꯣꯕ ꯑꯗꯨꯗꯤ ꯄꯨꯡ 10 ꯉꯥꯏꯔꯒ ꯁꯤ ꯑꯣꯟꯊꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔ ꯀꯅꯥ ꯇꯧꯍꯟꯗꯣꯏꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯥꯏꯕꯅꯦ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯅ ꯂꯤꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯣꯠꯁꯤꯡꯗꯣ